ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯔꯥꯡꯗꯤ ꯂꯣꯌꯨꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯆꯠꯄ, ꯃꯤꯌꯥꯝꯅ ꯊꯧꯒꯜ ꯇꯧꯅꯕ ꯃꯣꯔꯥꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯄꯤꯕ ꯑꯣꯏꯕꯅ ꯃꯤꯅ ꯁꯤꯛꯅ ꯁꯥꯏꯅ ꯉꯝꯗ ꯂꯣꯌꯨꯝꯕꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯩꯃ ꯑꯣꯏꯔꯤꯕꯤ ꯀꯦꯊꯕꯤ ꯃꯥꯁꯨ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯤꯋꯥ ꯃꯆꯦꯠ ꯑꯃ ꯍꯦꯛꯇ ꯉꯥꯡꯅꯕ ꯉꯝꯍꯜꯂꯔꯣꯏꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯁꯅꯥꯗ ꯂꯨꯄꯥꯗ ꯑꯋꯨꯡꯗ ꯑꯋꯨꯟꯗ ꯇꯦꯛꯊꯕ ꯃꯈꯩ ꯍꯦꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯝꯐꯝꯒ ꯍꯦꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯣꯌꯨꯝꯕꯒꯤ ꯑꯄꯣꯛꯄꯤ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯑꯋꯨꯡ ꯑꯋꯨꯟ ꯀꯌꯥ ꯎꯔꯒ ꯊꯃꯣꯏ ꯍꯦꯛ ꯄꯦꯟꯖꯩ꯫ ꯁꯅꯥꯅ ꯌꯣꯝꯕꯤ ꯃꯃꯧꯗꯨ ꯈꯣꯡꯕꯤꯗ ꯅꯦꯠꯈꯤꯗ꯭ꯔꯦ, ꯃꯐꯤ ꯇꯤꯡꯊꯣꯛꯇꯨꯅ ꯀꯣꯜꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯃꯀꯨ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯔꯤꯛꯀꯤ ꯆꯦꯅꯥ ꯈꯨꯗꯤꯡꯗ ꯏꯔꯤꯕ ꯋꯥꯔꯤꯅ ꯀꯝꯗꯧꯅ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨ ꯀꯦꯊꯕꯤ ꯃꯤꯀꯞ ꯊꯣꯛꯇꯦ꯫ ꯄꯣꯝꯕꯤ ꯐꯩꯖꯨꯞ ꯃꯣꯟꯃꯣꯟ ꯂꯥꯎꯕꯗꯨꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯃꯪꯗꯨꯅ ꯏꯪꯍꯩꯗ ꯄꯣꯊꯥꯔꯤ꯫ ꯌꯥꯍꯧ ꯉꯟꯕ ꯃꯀꯨ ꯏꯕꯨꯡꯉꯣ ꯃꯣꯔꯥꯝꯕꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯩ ꯇꯤꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ꯫ ꯀꯨꯝꯍꯩ ꯍꯧꯔꯕꯅꯤ ꯉꯁꯤꯗꯒꯤ꯫ ꯅꯪꯕꯨ ꯏꯪꯗ꯭ꯔꯣ? ꯃꯩꯐꯨꯁꯤ ꯊꯥꯡꯖꯤꯟꯕꯤꯔꯧꯔꯣ? ꯃꯣꯏ ꯃꯄꯥ, ꯁꯨꯃꯥꯡ ꯃꯆꯦꯠꯁꯤꯃ ꯈꯛ ꯋꯥꯏ ꯇꯩꯕꯕꯨ ꯀꯔꯤꯒꯤ ꯏꯪꯗꯣꯏꯅꯣ? ꯏꯪꯗꯦꯗ ꯀꯔꯤꯁꯨ꯫ ꯍꯣ, ꯑꯩꯅꯦ ꯋꯥꯏꯁꯤ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯃꯩꯗꯨ ꯇꯤꯛꯆꯔꯒꯦ꯫ ꯐꯩꯌꯦ ꯐꯩꯌꯦ, ꯏꯪꯗ꯭ꯔꯗꯨ ꯌꯥꯝ ꯐꯩ꯫ ꯃꯇꯝ ꯀꯨꯏꯅ ꯏꯪꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯋꯥꯈꯜꯒ ꯇꯥꯖꯗꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯈꯤꯔꯣꯏ, ꯑꯩ ꯈꯪꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯦ ꯁꯣꯏꯗꯅ ꯁꯝꯅꯔꯛꯀꯅꯤ꯫ ꯃꯔꯤꯗꯒꯤ ꯃꯈꯣꯡꯗꯒꯤ ꯂꯣꯏꯅ ꯁꯝꯅꯔꯛꯀꯅꯤꯀꯣ, ꯋꯥꯔꯨꯅꯨ, ꯉꯥꯏꯕꯗ ꯀꯟꯅꯨ꯫ ꯆꯥꯎꯕꯤ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯣꯏꯅꯨ ꯊꯥꯒꯤ ꯎꯟꯍꯤ ꯆꯦꯟꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯩꯐꯨ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯌꯥꯏꯔꯤ꯫ ꯈꯨꯠ ꯃꯩ ꯌꯥꯏꯅ ꯌꯥꯏꯅ ꯑꯃꯨꯛꯁꯨ ꯃꯣꯏꯔꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯉꯥꯏꯕꯗ ꯀꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯔꯤꯁꯨ ꯅꯠꯇꯦ, ꯈꯜꯂꯨꯔꯅꯨ꯫ ꯑꯗꯣ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯁꯅꯥꯒꯤ ꯅꯨꯡꯄꯥꯛ ꯎꯂꯛꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯦꯅꯦ꯫ ꯁꯤꯔꯕ ꯖꯥꯠꯂꯥ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯝꯗꯧꯕ ꯖꯥꯠꯅꯣ? ꯃꯣꯏ ꯃꯄꯥ, ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯏꯪꯒ ꯏꯪꯕꯁꯤꯗ ꯇꯨꯝꯖꯁꯅꯨ ꯀꯩꯗꯧꯒꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯧꯒꯠꯆꯔꯛꯀꯅꯤꯗ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯐꯖꯩ, ꯄꯥꯈꯨꯝ ꯐꯖꯩ꯫ ꯍꯦ ꯏꯅꯥꯈꯨꯟꯕ, ꯅꯈꯣꯏꯁꯦ ꯃꯤ ꯍꯥꯠꯂꯕꯁꯨ ꯅꯔꯥ ꯂꯩꯇꯕꯖꯥꯠꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯉꯁꯤ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ? ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯅꯀꯣꯛ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗꯣ ꯋꯥꯈꯜ ꯈꯟꯕ ꯇꯝꯃꯨ ꯃꯃꯥ꯫ ꯃꯗꯨꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ꯫ ꯋꯥꯈꯜ ꯈꯟꯕꯒ ꯁꯪꯗ꯭ꯔꯦꯁꯤ ꯑꯩ꯫ ꯀꯔꯤꯅꯣ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯂꯩꯅꯝꯕꯤꯗꯨ ꯃꯈꯨꯠꯇ ꯃꯩꯔꯥ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯖꯕꯗꯨ ꯃꯣꯔꯥꯝꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯂꯩꯅꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯃꯣꯔꯥꯝꯕꯅ ꯍꯥꯏ꯫ ꯂꯩꯅꯝꯕꯤ ꯑꯁꯤ ꯌꯦꯡꯉꯨ, ꯃꯆꯥꯁꯨ 2 ꯆꯦꯜꯂꯤꯕ, ꯑꯗꯨꯒ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯃꯊꯧꯁꯨ ꯅꯤꯡꯊꯤꯅ ꯇꯧꯖꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ? ꯃꯣꯏ ꯃꯄꯥꯅꯅꯦ ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯅꯕꯤꯁꯤꯗ ꯉꯥꯎꯖꯕꯁꯤꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ? ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯀꯩ ꯆꯨꯕꯤ ꯑꯁꯦ? ꯈꯨꯅꯤꯡ ꯀꯥꯏꯔꯤꯕꯁꯦ ꯊꯕꯛ ꯅꯪꯅꯕ ꯆꯦꯟꯕꯒꯤ ꯀꯥꯏꯔꯤꯕ, ꯑꯗꯨꯒ ꯀꯩ ꯆꯨꯔꯤꯁꯤꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯕꯒꯤ, ꯈꯪꯂꯕ꯭ꯔꯣ? ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯔꯦ꯫ ꯂꯩꯅꯝꯕꯤꯗ ꯉꯥꯎꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯅꯠꯇꯦ, ꯃꯣꯏ ꯃꯄꯥꯒꯤꯁꯦ ꯅꯆꯥ ꯅꯃꯧ ꯂꯩꯔꯁꯤꯐꯥꯎ ꯃꯁꯤꯒꯤ ꯂꯩꯅꯝꯕꯤꯁꯦ ꯑꯃꯨꯛ ꯄꯥꯝꯂꯤꯕ꯭ꯔꯣ? ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯕ? ꯏꯃꯥ, ꯅꯪ ꯉꯁꯤ ꯁꯤꯗꯤꯡꯂꯕ꯭ꯔꯣ? ꯅꯆꯤꯟ ꯅꯔꯩꯗꯨ ꯊꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯃꯁꯤ ꯈꯨꯟꯅꯝꯁꯤꯗ ꯊꯥꯒꯦꯗꯣ? ꯃꯁꯤꯗꯤ ꯑꯩꯅꯗꯤ ꯏꯆꯥ ꯏꯃꯧꯅꯤ ꯈꯟꯗꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝ ꯁꯣꯟꯖꯗꯨꯅꯇ ꯂꯩꯕꯗꯨꯗꯅꯦ ꯌꯥꯝ ꯃꯥꯜꯂꯕ꯫ ꯆꯥꯎꯕꯤ, ꯅꯪꯅꯗꯤ ꯉꯁꯤ ꯅꯃꯧ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃ ꯂꯥꯛꯂꯤ ꯈꯟꯗꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯣ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯦ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯤꯡꯉꯝꯗꯕ ꯂꯥꯛꯇꯣꯏꯕ? ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧꯅꯤ, ꯃꯔꯝ ꯃꯣꯛꯈ꯭ꯔꯕ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ, ꯑꯩꯒꯤ ꯏꯃꯧꯁꯦ
ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯌꯥꯝ ꯀꯜꯂꯛꯅꯒꯦ ꯌꯦꯡꯉꯣ ꯃꯣꯏ ꯃꯄꯥ ꯑꯣ ꯃꯔꯝ ꯃꯣꯛꯄꯒꯤꯔ ꯃꯧ ꯑꯅꯧꯕꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯁꯦ ꯃꯣꯏ ꯃꯄꯥ ꯂꯩꯆꯤꯜ ꯊꯥꯔꯤꯁꯤ ꯎꯗ꯭ꯔꯣ ꯏꯪꯂꯝꯒꯅꯤꯌꯦ ꯏꯃꯧꯁꯦ ꯑꯗꯨꯒꯤ ꯁꯨꯝ ꯇꯨꯝꯖꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯅꯦꯃꯦ ꯁꯦꯜ ꯄꯥꯏꯕꯤ ꯅꯃꯧꯅꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯐꯅ ꯇꯧꯔꯕꯁꯨ ꯂꯣꯏ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯁꯦ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯄꯣꯔꯣꯛ ꯁꯣꯟꯕ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯅꯤꯅꯦ ꯍꯥ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯁꯦꯜꯁꯦ ꯑꯣꯈꯥꯛꯇꯤ ꯄꯥꯏꯔꯕꯖꯥꯠꯅꯤꯀꯣ ꯊꯃꯧꯀꯤ ꯊꯕꯤꯁꯦ ꯏꯁ ꯃꯥꯒꯤ ꯑꯋꯜ ꯂꯤꯛꯐꯥꯡ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯋꯥꯅꯤ ꯃꯤ ꯃꯁꯤꯡꯕꯨ ꯊꯤꯉꯝꯗꯦꯌꯦ ꯑꯩꯗꯤ ꯁꯅꯥꯗꯣ ꯎꯔꯒ ꯃꯤꯠ ꯊꯛꯂꯤ ꯅꯪꯅ ꯑꯩꯗꯤ ꯏꯃꯧ ꯈꯨꯟꯗꯥꯂꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯅꯤꯡꯗ ꯍꯟꯅ ꯌꯦꯡꯂꯒ ꯆꯠꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯤ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛꯁꯨ ꯇꯥꯖꯅꯤꯡꯗꯕꯅ ꯑꯩꯗꯤ ꯍꯩ ꯅꯨꯄꯤ ꯅꯪ ꯅꯕꯨꯛꯆꯦꯜꯗꯣ ꯄꯤꯛꯃꯜꯂꯕꯅꯤꯀꯣ ꯅꯪ ꯄꯤꯛꯃꯟꯕꯅꯤ ꯅꯆꯥꯅꯨꯄꯥ ꯀꯇꯟ ꯑꯁꯤꯗ ꯅꯪꯅ ꯏꯟꯁꯤꯟꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯀꯨꯟꯗꯥꯂꯩ ꯃꯥꯕꯨ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤꯕꯗꯣ ꯏꯃꯧ ꯀꯨꯟꯗꯥꯂꯩꯅ ꯃꯁꯥ ꯂꯥꯟꯗꯦ ꯍꯥꯏꯅ ꯌꯥꯝ ꯀꯞꯈꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯅꯃꯥ ꯅꯆꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤꯀꯣ ꯑꯁ ꯃꯩ ꯉꯥꯛꯇꯪ ꯇꯤꯛꯄꯁꯤꯗꯅꯦ ꯋꯥꯁꯤ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯋꯣꯏꯕ ꯇꯥꯅꯤꯡꯉꯣꯏ ꯅꯪ ꯇꯥꯅꯤꯡꯉꯣꯏ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯂꯩꯕ ꯌꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯣꯏꯔꯥꯝꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ ꯁꯥꯎꯁꯤꯟꯅꯕ ꯁꯥꯔꯒ ꯏꯃꯨꯡ ꯆꯠꯈ꯭ꯔꯤꯗꯣ ꯑꯩꯁꯨ ꯈꯪꯏ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯣꯏ ꯑꯣꯏꯔꯤꯅꯤ ꯑꯃꯁꯤꯗꯤ ꯌꯥꯀꯥꯏꯗ꯭ꯔꯤꯕꯅꯤꯅ ꯆꯥꯛ ꯊꯦꯡꯂꯅꯤ ꯈꯪꯗꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯠꯅꯧ ꯍꯅꯨꯕꯤ ꯅꯪꯅꯦ ꯁꯦꯜꯅ ꯄꯣꯂꯣꯏꯗ ꯌꯥꯔꯛꯇꯦ ꯍꯥꯏꯕꯁꯦ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤꯀꯣ ꯃꯣꯏꯔꯥꯝꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕꯗꯤ ꯂꯣꯏꯅ ꯑꯣꯏꯕꯖꯥꯠꯅꯤ ꯆꯥꯎꯕꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛꯃꯩ ꯄ꯭ꯔꯕꯞ ꯊꯥꯒꯠꯂꯤ ꯀꯣꯔꯧꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯦ ꯑꯌꯨꯛ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯥꯔꯝꯕ ꯂꯩꯆꯤꯜꯁꯨ ꯀꯣꯔꯧꯒꯤ ꯃꯩꯁꯥꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯝꯒꯤ ꯑꯌꯤꯡꯕꯅ ꯈꯖꯤꯛ ꯅꯦꯝꯈ꯭ꯔꯕꯗ ꯀꯦꯊꯕꯤ ꯃꯃꯤꯠ ꯇꯒꯨꯞꯅ ꯄꯥꯡꯖꯗꯨꯅ ꯄꯣꯝꯕꯤ ꯐꯩꯖꯨꯞ ꯑꯗꯨ ꯏꯟꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯂꯣꯌꯨꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯐꯩꯖꯨꯞ ꯑꯗꯨ ꯏꯜꯂꯒ ꯀꯦꯊꯕꯤꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯜꯂꯛꯂꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯅꯤꯗꯨ ꯏꯁꯣꯔꯅ ꯁꯦꯝꯂꯛꯄꯗ ꯆꯥꯟꯅꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏꯔꯥꯝꯕ ꯃꯆꯥ ꯃꯧ ꯑꯅꯤꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯗꯣꯝ ꯁꯣꯜꯂꯤ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏꯔꯥꯝꯕ ꯑꯩ ꯂꯣꯏꯔꯦ ꯑꯃꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯂꯥꯛꯂꯕꯅꯤꯅꯦꯁꯦ ꯑꯣ ꯂꯣꯏꯔꯦ ꯍꯩꯍꯩꯗꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯣꯏ ꯌꯨꯝ ꯀꯥꯏꯅꯕꯒꯤ ꯖꯇ꯭ꯔꯥ ꯍꯣꯟꯕ ꯑꯣꯏꯔꯝꯂꯦ ꯑꯍꯜ ꯃꯇꯝꯁꯤꯗ ꯑꯩ ꯊꯤꯔꯛꯇ ꯑꯣꯜꯂꯒ ꯁꯤꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯇꯥꯅꯕ ꯉꯥꯡꯕꯗꯤ ꯅꯠꯇꯕꯅ ꯇꯥꯗ꯭ꯔꯕ ꯑꯅꯤꯗꯨꯗꯤ ꯆꯨꯝꯅꯗꯨꯃꯛ ꯆꯪꯈꯤ ꯆꯥꯛꯈꯨꯝ ꯌꯧꯔꯛꯂꯕꯗ ꯃꯃꯥꯏꯕꯦꯝꯃ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯌꯨꯝꯕ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯆꯥ ꯀꯦꯊꯕꯤꯁꯨ ꯍꯥꯏ ꯏꯃꯥ ꯑꯩꯒꯤꯁꯨ ꯆꯥ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯆꯥ ꯁꯥꯍꯜꯂꯛꯀꯦ ꯉꯁꯥꯏꯅ ꯂꯣꯟꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯊꯣꯔꯛꯃꯟꯗꯗꯅ ꯏꯪꯈ꯭ꯔꯕꯅꯤꯅꯦ ꯁꯤ ꯑꯃꯨꯛ ꯁꯥꯍꯜꯂꯛꯀꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯏꯃꯥ ꯑꯩꯒꯤꯗꯤ ꯆꯥꯗꯣ ꯁꯪꯒꯣꯝ ꯈꯔ ꯊꯥ ꯂꯥꯎꯅ ꯍꯥꯞꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯊꯛꯇꯦꯕ ꯍꯣꯏ ꯍꯥꯞꯀꯦ ꯍꯥꯎꯅ ꯊꯛꯎ ꯏꯃꯧꯁꯤꯗꯤ ꯂꯣꯌꯨꯝꯕꯅ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯑꯌꯨꯛꯀꯤ ꯉꯥ ꯊꯣꯡꯉꯤ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯑꯣꯏꯅꯅꯦ ꯉꯥꯁꯦ ꯃꯥꯅ ꯊꯣꯡꯗꯧꯅꯤ ꯑꯗꯨꯕꯨ ꯏꯪꯕꯁꯤꯗ ꯏꯃꯥꯅ ꯅꯈꯣꯏꯅꯤ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯃꯧꯒꯤ ꯈꯨꯠ ꯌꯦꯡꯗꯧꯔꯤꯅꯤꯀꯣ ꯁꯦ ꯅꯈꯣꯏꯅꯤꯒꯤ ꯆꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯊꯛꯑꯣ ꯏꯃꯥ ꯑꯗꯨ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯤꯌꯦ ꯄꯨꯟꯁꯤꯗ ꯆꯥꯛ ꯊꯣꯡꯂꯛꯇ꯭ꯔꯤꯌꯦ ꯌꯨꯝꯗꯁꯨ ꯆꯥꯛ ꯊꯣꯡꯕꯤ ꯑꯅꯤ ꯂꯩꯕꯗꯨꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤ ꯑꯩꯗꯤ ꯆꯥꯛꯈꯨꯝ ꯆꯪꯗꯧꯕ ꯃꯧ ꯅꯠꯇꯦ ꯏꯃꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤ ꯃꯃꯥꯏ ꯍꯩꯔꯞ ꯁꯨꯛꯆꯤꯜꯂꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯃꯌꯥꯏꯁꯤꯁꯨ ꯀꯟꯕꯖꯥꯠꯅꯤ ꯃꯃꯧ ꯀꯦꯊꯕꯤꯒꯤ ꯃꯉꯛ ꯁꯝꯅ ꯁꯤꯔꯤꯕ ꯂꯤꯈꯣꯝ ꯄꯔꯦꯡ ꯑꯗꯨ ꯎꯕꯗ ꯋꯥ ꯍꯥꯏꯕꯒ ꯉꯝꯗ꯭ꯔꯦ ꯆꯤꯝꯕꯥꯟꯗ ꯈꯣꯏꯍꯤꯗꯨꯝ ꯇꯩꯈꯤꯗꯨꯅ ꯈꯣꯏꯊꯨꯝꯗꯅ ꯈꯨꯝꯃꯤ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯄꯪ ꯍꯦꯛ ꯄꯪꯖꯔꯗꯅ ꯇꯞꯅꯅꯦ ꯏꯃꯥꯅ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯍꯌꯦꯡ ꯏꯃꯧꯅ ꯍꯩꯔꯀꯥꯟꯗ ꯍꯦꯛ ꯊꯣꯡꯉꯨ ꯏꯃꯧꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯩꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯇꯜꯂꯦ ꯈꯨꯖꯤꯟ ꯆꯨꯅꯕꯅꯤ ꯑꯗꯣ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ
ꯂꯣꯌꯨꯝꯕꯅ ꯏꯃꯥ ꯆꯥ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯥꯛꯃꯨꯛ ꯆꯥꯔꯦ ꯆꯥꯛ ꯄꯤꯔꯣ ꯍꯥ ꯑꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯊꯤꯔꯒꯦ ꯑꯗꯣ ꯅꯪ ꯊꯛꯅꯕ ꯏꯁꯤꯡꯒꯁꯦ ꯑꯝꯇ ꯀꯜꯂꯧꯁꯦ ꯏꯃꯥꯅꯅꯦ ꯉꯥ ꯊꯣꯡꯕꯁꯤꯒ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯌꯣꯡꯆꯥꯛ ꯑꯂꯨ ꯑꯃꯒ ꯏꯔꯣꯜꯂꯤꯅꯤ ꯑꯁ ꯑꯩ ꯍꯧꯒꯠꯄ ꯇꯜꯂꯦꯕ ꯌꯥꯝ ꯏꯪꯉꯦꯕ ꯀꯤꯊꯕꯤ ꯏꯁꯤꯡꯁꯦ ꯅꯪ ꯀꯜꯂꯨꯁꯦ ꯍꯣꯏ ꯍꯣꯏ ꯅꯨꯄꯥ ꯑꯩ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯄꯨ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯤ ꯃꯗꯨꯗ ꯆꯥꯎꯕꯤꯅ ꯈꯪꯂꯥꯎ ꯂꯧꯔꯛꯂꯝꯃꯤ ꯍꯩꯃ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯀꯟꯕ ꯌꯥꯗꯦ ꯆꯠꯂꯨ ꯆꯠꯂꯨ ꯅꯪ ꯆꯥꯛ ꯆꯥꯐꯝꯁꯤꯗꯅꯦ ꯂꯩꯔꯨꯁꯨ ꯅꯪꯅ ꯀꯟꯕ ꯌꯥꯗꯦ ꯀꯦꯊꯕꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯅ ꯏꯁꯤꯡ ꯀꯟꯕ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯏꯃꯥ ꯅꯪꯗꯤ ꯏꯔꯨꯁꯨ ꯂꯨꯖꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯄꯥꯏꯒꯗꯧꯔꯤꯕꯅꯣ ꯌꯥꯗꯦꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯏꯃꯥ ꯑꯗꯨꯝ ꯀꯜꯂꯒꯦ ꯏꯃꯥ ꯏꯔꯨ ꯂꯨꯗ꯭ꯔ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯕꯗꯗꯤ 이루 ꯑꯗꯨꯝ ꯂꯨꯗ꯭ꯔꯁꯨ ꯏꯁꯤꯡ ꯈꯜꯂꯤ ꯀꯩꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯣꯏꯅ ꯌꯥꯏꯌꯦ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯁꯤꯗꯗꯤ ꯃꯗꯨ ꯌꯥꯗꯦꯀꯣ ꯇꯧꯍꯩꯗꯦ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯒꯗꯧꯕꯅꯤꯀꯣ ꯀꯦꯊꯕꯤ ꯃꯕꯨꯛ ꯂꯨꯕꯒꯤ ꯍꯧꯅꯁꯥ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯨꯃꯤ ꯂꯩꯖꯔꯕꯁꯨ ꯃꯕꯨꯛꯇ ꯋꯥ ꯊꯝꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯑꯃꯥꯡꯕ ꯃꯤ ꯆꯥꯛꯈꯨꯝꯒꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯇꯥꯍꯜꯂꯕ ꯐꯩ ꯐꯩ ꯍꯅꯨꯕꯤꯅ ꯈꯪꯏꯗꯅ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝ ꯈꯥꯏꯕ ꯁꯥꯕꯤꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯦꯊꯕꯤ ꯇꯞꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯕꯞ ꯁꯦꯝꯗꯨꯅ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯍꯣ ꯃꯣꯏ ꯃꯄꯥ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯆꯥꯕꯤꯔꯔꯣ ꯃꯣꯏꯔꯥꯡꯕ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯃꯌꯥꯗ ꯅꯝꯗꯨꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯃꯥ ꯊꯕꯛ ꯐꯩꯗ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯆꯥꯅ ꯆꯥꯅ ꯑꯃꯨꯛ ꯁꯣꯏꯔꯛꯏ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯄꯥꯕꯗꯤ ꯏꯃꯧꯒꯤ ꯈꯨꯠ ꯀꯝꯗꯧꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤ ꯅꯃꯥꯅ ꯊꯣꯡꯅꯕꯅꯤꯅ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯏꯃꯧꯅ ꯊꯣꯡꯉꯨ ꯄꯥꯕ ꯏꯃꯧꯒꯤ ꯈꯨꯠ ꯌꯦꯡꯒꯦ ꯆꯥꯛꯆꯥ ꯍꯩꯖꯥ ꯐꯖꯗꯕꯤ ꯀꯦꯊꯕꯤ ꯃꯆꯤꯟ ꯃꯔꯩꯗꯨ ꯆꯥꯛ ꯏꯇꯩ ꯍꯦꯛꯇꯩꯈꯩ ꯁꯠ ꯈꯨꯝꯃꯤ ꯄꯥꯕ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯤꯌꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯛꯁꯨ ꯊꯣꯡꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛꯇꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯂꯤꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯣꯏ ꯄꯥꯕ ꯍꯩꯃꯥ ꯍꯩꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯕꯁꯤ ꯅꯪꯒꯤ ꯅꯊꯧꯅꯤ ꯑꯗꯨꯅ ꯍꯩꯔꯕꯁꯨ ꯍꯩꯇ꯭ꯔꯕꯁꯨ ꯅꯪ ꯊꯣꯡꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯁ ꯄꯥꯕ ꯑꯩ ꯇꯟꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯐꯔꯦ ꯐꯔꯦ ꯄꯥꯕꯅ ꯊꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯊꯣꯡꯂꯒꯦ ꯑꯗꯣ ꯁꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯛꯀꯅꯨꯀꯣ ꯄꯥꯕ ꯅꯃꯧꯗꯤ ꯍꯩꯇꯦ ꯍꯥꯟꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯏꯁꯤꯡ ꯖꯔꯣ ꯍꯩꯖꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯍꯝꯖꯤꯜꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯏꯔꯥꯡꯕ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯀꯔꯤ ꯃꯧꯅꯨꯅꯤ ꯁꯤꯕꯣ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯕꯨ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯝ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯁꯤꯕꯣ ꯑꯩ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯁꯤꯅ ꯍꯩꯇꯦ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯃꯥ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯕꯤ ꯅꯠꯇꯕ꯭ꯔꯅꯦ ꯍꯣ ꯍꯩꯇꯦ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯣ ꯀꯣꯟꯅꯅꯦ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯃꯥꯏ ꯍꯩꯖꯔꯛꯁꯅꯤ ꯑꯗꯨꯀꯥꯟꯗ ꯏꯃꯧꯅ ꯑꯗꯨꯝ ꯊꯣꯡꯗꯧ ꯂꯩꯔꯁꯤꯕꯣ ꯋꯥꯈꯜ ꯐꯈ꯭ꯔꯦꯗ ꯕꯦꯝꯃ ꯆꯥꯎꯕꯤ ꯅꯪ ꯑꯃ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯑꯣꯈꯛ ꯆꯥꯗ꯭ꯔꯕꯅꯤ ꯍꯩ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯆꯠꯍꯟꯒꯦ ꯆꯠꯂꯂꯣꯏ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯀꯣ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯕ ꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯖꯁꯅꯨꯗ ꯃꯤ ꯃꯥꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯖꯔꯛꯇꯕꯤ ꯅꯨꯄꯤꯅꯤ ꯃꯥ ꯂꯧꯔꯨꯕꯗꯒꯤ ꯅꯆꯥꯒꯤ ꯉꯛꯁꯝꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤꯁꯦ ꯎꯔꯦꯗꯅ ꯆꯥꯎꯗ꯭ꯔꯁꯤ ꯄꯥꯕ ꯃꯁꯤꯅꯅꯤ ꯅꯃꯧꯁꯦ ꯊꯤꯅ ꯅꯥꯟꯅ ꯇꯧꯕ ꯌꯥꯗꯦ ꯄꯥꯕ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯒꯗꯧꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯃꯄꯥꯝ ꯆꯠꯈꯤꯕꯗ ꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯤꯁꯨ ꯆꯠꯈꯤꯅꯤꯕ ꯄꯥꯕ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯄꯨꯟꯁꯤ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯍꯤꯡꯒꯦꯗꯤ ꯈꯟꯗ꯭ꯔꯗꯅ ꯅꯪ ꯁꯅꯥꯒꯤ ꯂꯤꯛꯇꯨꯃ ꯁꯤꯔꯕꯗꯤ ꯌꯥꯔꯦ ꯁꯤꯅꯤꯅꯦ ꯍꯥ ꯍꯣꯏ ꯄꯥꯕ ꯃꯁꯤꯒꯤ ꯂꯤꯛꯁꯦ ꯁꯤꯕꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯌꯥꯅ ꯑꯩꯁꯦ ꯕꯦꯕꯥꯔ ꯌꯥꯝ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯄꯥꯕ ꯑꯗꯨꯅ ꯑꯩꯁꯨ ꯀꯦꯊꯕꯤꯅ ꯍꯥꯏꯕ ꯏꯟꯗꯕ ꯌꯥꯗꯦ ꯑꯣ ꯂꯣꯏꯔꯦ ꯍꯌꯦꯡꯗꯤ ꯑꯩ ꯂꯣꯏꯔꯦ ꯃꯣꯏꯔꯥꯡꯕꯒꯤ ꯏꯃꯨꯡꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯇꯥꯔꯦꯗꯀꯣ ꯅꯠꯇꯦ ꯏꯄꯥꯒꯤꯕꯨ ꯅꯪꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯅꯪꯅ ꯁꯅꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ
ꯅꯨꯄꯤꯅ ꯆꯣꯞꯄꯅꯤ ꯍꯥꯏꯌꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯈꯣꯏꯗꯤ ꯁꯅꯥꯗ ꯉꯥꯎꯖꯕ ꯍꯥꯏꯕꯁꯤ ꯃꯅꯥꯠꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯁꯅꯥ ꯆꯣꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ ꯑꯁ ꯃꯈꯣꯏ ꯃꯄꯥ ꯇꯥꯅꯤꯡꯗꯦꯗ ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ ꯃꯨꯠꯄ ꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯨꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯅꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤ ꯍꯣ ꯊꯥꯁꯤ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯂꯥꯛꯂꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯊꯥꯅꯤꯜ ꯂꯥꯛꯂꯕ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯈ꯭ꯔꯔꯣꯏ ꯑꯗꯨꯒꯅꯦ ꯍꯦ ꯃꯃꯥ ꯅꯪꯅ ꯈꯪꯒꯗꯧꯕꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯊꯥꯅꯤꯜ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯪ ꯊꯥꯁꯤ ꯊꯔꯛꯄ ꯍꯧꯔꯕꯅꯤꯀꯣ ꯅꯪꯒꯤ ꯊꯥꯁꯤ ꯂꯥꯛꯇꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤ ꯀꯥꯏꯊꯔꯛꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯨꯀꯣ ꯃꯤꯃꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈ꯭ꯔꯕꯗ ꯆꯥꯎꯕꯤ ꯃꯆꯥ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯗꯥꯏ ꯏꯆꯥꯒꯤ ꯂꯤꯛꯇꯣ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯂꯥꯞꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯋꯥꯅꯤ ꯏꯃꯥ ꯁꯤ ꯂꯩꯔꯤꯁꯤ ꯁꯤ ꯐꯖꯗ꯭ꯔꯦ ꯏꯃꯥ ꯐꯖꯩ ꯏꯆꯥꯒꯤ ꯉꯛꯁꯝꯗ ꯁꯅꯥꯒ ꯁꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯗꯣ ꯁꯨꯝ ꯌꯨꯝꯁꯤ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯁꯤꯕ ꯐꯪꯂꯝꯃꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯐꯪꯂꯝꯂꯣꯏ ꯑꯗꯨꯅꯕꯨ ꯏꯃꯥꯒꯩꯒ ꯆꯪꯗꯅ ꯀꯨꯟꯗꯥ ꯂꯩ ꯍꯥꯏꯕꯤ ꯅꯨꯄꯤ ꯍꯩꯕꯤ ꯑꯄꯠꯄꯤ ꯃꯥꯟꯕꯤꯗꯣ ꯏꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯤꯅꯤꯗꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯄꯥ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯃꯕꯨꯛ ꯐꯕ ꯁꯥꯕꯁꯤꯅꯅꯦ ꯑꯃꯨꯛ ꯇꯥꯈꯤꯅꯤ ꯁꯤꯁꯦ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯀꯦꯊꯕꯤ ꯑꯁꯦ ꯃꯗꯣꯝ ꯂꯩꯔꯝꯂꯅꯤ ꯆꯠꯂꯣ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯨꯁꯣ ꯃꯀꯣꯛꯀ ꯆꯤꯛꯄ꯭ꯔꯥ ꯍꯪꯉꯨꯀꯣ ꯆꯤꯛꯇꯤ ꯈꯨꯝꯂꯛꯂꯕꯁꯨ ꯈꯔ ꯅꯥꯕꯤꯔꯨꯁꯣ ꯆꯠꯂꯣ ꯏꯃꯥ ꯀꯣꯜꯂꯨꯈꯥꯀꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯁꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯪꯕꯤꯔꯨꯔꯒꯦ ꯍꯥꯏꯅꯔꯤꯉꯩ ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ ꯍꯣ ꯅꯨꯄꯥ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯈꯖꯤꯛꯇ ꯅꯝꯅ ꯂꯥꯛꯑꯣ ꯅꯪꯕꯨ ꯀꯣꯟꯒ ꯑꯃꯨꯛ ꯐꯦꯡꯗ ꯂꯩꯔꯕ꯭ꯔꯣ ꯏꯃꯥꯗ ꯐꯦꯡꯉꯣ ꯍꯥꯏꯌꯨ ꯀꯣꯟꯗꯣ ꯂꯥꯛꯑꯣ ꯁꯠ ꯀꯣꯛꯁꯦ ꯑꯝꯇ ꯅꯝꯕꯤꯔꯣ ꯂꯥꯛꯑꯣꯕ ꯑꯁ ꯃꯥ ꯀꯧꯔꯦꯍꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯆꯥꯎꯕꯤꯁꯨ ꯆꯥꯔꯤꯕ ꯀꯣꯜꯂꯨꯈꯥ ꯀꯌꯥꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯨꯝꯕ ꯀꯦꯊꯕꯤꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯀꯨꯟꯗꯥꯂꯩ ꯀꯧꯏ ꯀꯨꯟꯗꯥꯂꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝ ꯁꯨꯅ ꯈꯪꯂꯕꯤ ꯏꯪ ꯇꯞꯄꯤ ꯌꯨꯝ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯖꯗꯕꯤ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯑꯔꯥꯟꯕꯗꯨꯃꯛ ꯇꯥꯈꯤ ꯀꯔꯤꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯃꯃꯧ ꯀꯨꯟꯗꯥꯂꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯦ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯂꯛꯇꯦ ꯁꯅꯥ ꯂꯨꯄꯥ ꯎꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯀꯔꯤꯁꯨ ꯂꯩꯇ ꯃꯔꯝ ꯎꯞꯂꯝꯕ ꯄꯨꯈꯝ ꯂꯣꯡꯊꯣꯛꯏ ꯍꯥꯏꯕꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯂꯣꯌꯨꯝꯕꯗ ꯏꯟꯁꯤꯟꯗꯨꯅ ꯀꯨꯟꯗꯥꯂꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯕꯤꯈꯤꯕꯅꯤ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯧꯕꯤꯔꯒ ꯃꯥꯒꯤ ꯃꯈꯨꯠ ꯆꯜꯂ ꯃꯇꯨꯡ ꯋꯥꯈꯜ ꯑꯣꯜꯂꯛꯄꯅꯤ ꯅꯣꯡꯃꯗꯤ ꯀꯨꯟꯗꯥꯂꯩ ꯆꯥꯎꯕꯤꯅ ꯈꯔ ꯐꯠꯇꯕꯒ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯕꯒ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯟꯈꯤ ꯂꯥꯏꯔꯕꯤ ꯃꯃꯧ ꯀꯨꯟꯗꯥꯂꯩꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯝꯕꯤ ꯆꯥꯎꯕꯤꯗꯨ ꯉꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯀꯦꯊꯕꯤꯅ ꯇꯧ ꯄꯨꯝꯕ ꯑꯆꯨꯝꯕꯒꯨꯝ ꯉꯥꯡꯂꯤ ꯇꯁꯦꯡꯅ ꯋꯥꯡꯕ ꯖꯥꯠꯅꯤ ꯁꯦꯜꯒꯤ ꯃꯒꯨꯜꯁꯤꯁꯨ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯄꯣꯂꯣꯏꯅ ꯀꯝꯗꯧꯕ ꯅꯨꯡꯗꯝ ꯃꯃꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯦꯊꯕꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯃꯄꯥꯝꯒꯤ ꯃꯤꯌꯥꯝ ꯂꯥꯛꯂꯝꯕ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯕꯗ ꯃꯄꯤ ꯍꯣꯡꯗꯨꯅ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯄꯥꯝꯖꯩꯕꯤ ꯃꯃꯧ ꯎꯕꯗ ꯆꯥꯎꯕꯤꯁꯨ ꯍꯔꯥꯎꯅ ꯍꯥꯏ ꯍꯩꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪ ꯁꯤꯗ ꯆꯪꯉꯛꯏꯁꯤꯕꯣ ꯍꯟꯗꯣꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯗꯥꯏꯅꯦ ꯄꯥꯕꯅ ꯉꯁꯥꯏ ꯊꯣꯡꯒꯦꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯍꯩꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯌꯥꯝ ꯊꯣꯡꯍꯟꯅꯤꯡꯕꯗꯣ ꯑꯩ ꯊꯣꯡꯒꯦ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯆꯐꯨ ꯎꯌꯥꯟꯒꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯐꯥꯛꯄ ꯍꯧꯏ ꯃꯇꯧ ꯑꯗꯨ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯃꯤ ꯂꯥꯛꯂꯝꯕꯒꯤ ꯆꯥꯔꯤ ꯃꯌꯥꯝꯗꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯤ ꯑꯁꯨꯝ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯣꯔꯥꯝꯕꯁꯨ ꯉꯍꯧ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯋꯥꯔꯝ ꯇꯥꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯃꯣꯔꯥꯝꯕꯅ ꯍꯥꯏ ꯑꯣ ꯃꯃꯥ ꯉꯁꯤꯗꯤ ꯅꯪꯅ ꯑꯣꯏꯅ ꯇꯧꯔꯝꯃꯤꯅ ꯊꯕꯛꯁꯦ ꯃꯃꯥꯡꯗꯗꯤ ꯅꯃꯧ ꯀꯨꯟꯗꯥꯂꯩꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯣ ꯅꯃꯧꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯍꯟꯈ꯭ꯔ ꯃꯇꯨꯡ ꯅꯪꯅ ꯊꯤꯔꯦ ꯌꯥꯡꯈꯩ ꯉꯥꯡꯂꯒ ꯂꯣꯏ ꯇꯧꯍꯟꯗꯥꯏꯅꯦ ꯑꯁ ꯃꯣꯏ ꯃꯄꯥ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯍꯣ ꯅꯃꯧ ꯀꯦꯊꯕꯤꯗꯣ ꯆꯥꯛ ꯊꯣꯡꯍꯧꯏ ꯑꯗꯨꯗ ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯇꯦꯛ ꯂꯣꯏꯁꯤꯟꯕꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏꯗ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯀꯨꯝꯍꯩ ꯌꯦꯡꯖꯕꯇꯅꯤ ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ
ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯝꯕ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯀꯦꯊꯕꯤꯁꯨ ꯁꯠꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯝꯂꯕꯅꯤ, ꯆꯥꯎꯔꯣ꯫ ꯑꯩꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯔꯣꯏ, ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯒꯤ ꯑꯩ ꯇꯨꯝꯂꯨꯔꯒꯦ꯫ ꯍꯧꯗꯣꯔꯛꯑꯅꯨꯀꯣ, ꯑꯩ ꯋꯥꯕꯅ ꯁꯤꯗꯣꯔꯦꯕ꯫ ꯆꯥꯎꯕꯤ ꯈꯨꯝꯕꯒ ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯀꯦꯊꯕꯤꯅ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈ꯭ꯔꯕꯗ꯫ ꯍꯣꯏ ꯍꯩꯃ ꯆꯪꯈ꯭ꯔꯦꯅꯦꯍꯦ꯫ ꯐꯔꯦꯁꯦ, ꯋꯥꯗꯨꯅ ꯇꯧꯖꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯩ ꯆꯥꯛ ꯏꯁꯤꯡꯁꯦ ꯁꯦꯝꯂꯨꯔꯒꯦ꯫ ꯏꯃꯧ ꯏꯅꯥꯛꯈꯨꯟꯕꯤꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯆꯥꯔꯨꯈꯤꯒꯦ꯫ ꯏꯁꯧ ꯈꯖꯤꯛ ꯂꯥꯡꯖꯔꯕꯁꯨ ꯌꯥꯝ ꯐꯩꯌꯦ ꯏꯃꯧꯁꯦ꯫ ꯆꯥꯛꯀꯁꯦ ꯐꯠ ꯐꯠ ꯊꯣꯡꯗꯣꯛꯂꯤꯁꯤ ꯎꯔꯦꯗꯅ꯫ ꯍꯣ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯆꯥꯕꯤꯔꯔꯣ ꯂꯥꯛꯑꯣ, ꯅꯃꯧꯒꯤ ꯃꯈꯨꯠ ꯌꯦꯡꯕꯤꯔꯔꯣ꯫ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯤꯒꯦ ꯍꯥꯏꯅ ꯆꯐꯨ ꯃꯈꯨꯝꯗꯨ ꯁꯠ ꯍꯥꯡꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯖꯩ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯆꯥꯛꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯑꯁ, ꯃꯍꯤ ꯀꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯂꯕ ꯖꯥꯠꯅꯣ ꯁꯤꯕꯣ? ꯂꯣꯏꯅ ꯕꯦꯔꯦ ꯕꯦꯔꯦ ꯄꯦꯠꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯆꯥꯗꯧꯔꯤꯅꯣ? ꯍꯥꯏꯗꯨꯅ ꯎꯌꯥꯟꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯅ ꯑꯃꯨꯛ ꯀꯔꯤ? ꯅꯠꯇꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯁꯤꯡ ꯑꯆꯧꯕꯗ ꯃꯣꯔꯣꯛꯀ ꯉꯥ ꯑꯇꯥꯎꯕꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯝꯂꯤꯁꯤꯕꯣ? ꯑꯁ, ꯃꯆꯨꯁꯨ ꯊꯥꯛꯂꯤ ꯃꯥꯜꯂꯦꯅꯦ, ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯅ ꯁꯣꯜꯂꯤꯉꯩ ꯃꯣꯏꯔꯥꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ, ꯑꯩ ꯃꯃꯥ, ꯀꯗꯥꯏꯅꯣꯅꯦ? ꯄꯥꯝꯖꯕꯤ ꯅꯃꯧꯅ ꯊꯣꯡꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯄꯨꯊꯣꯔꯛꯂꯣ, ꯆꯥꯔꯒꯦꯗꯅ꯫ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛꯁꯤꯕꯨ… ꯀꯩꯗꯧꯔꯒꯦꯅꯦ? ꯆꯦꯡ ꯆꯪꯂꯕ꯭ꯔꯣ ꯆꯥꯛꯇꯨꯕꯣ? ꯅꯠꯇ꯭ꯔꯒ ꯆꯒꯥꯒ ꯀꯥꯔꯤꯔꯣ? ꯑꯁ, ꯑꯝꯇ ꯅꯠꯇꯦꯗ ꯃꯣꯏ ꯃꯄꯥ꯫ ꯆꯥꯛ ꯃꯍꯤꯁꯦ ꯄꯨꯈ꯭ꯔꯤ ꯑꯃ ꯍꯥꯞꯂꯕ꯭ꯔꯥ ꯈꯪꯗꯦ, ꯂꯣꯏꯅ ꯄꯦꯠꯂꯦ, ꯆꯅꯥꯡ ꯇꯥꯔꯦ꯫ ꯏꯟꯁꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ… ꯑꯩꯅ ꯈꯟꯕꯗꯨꯅꯤꯅꯦ꯫ ꯏꯟꯁꯥꯡꯗꯨꯅ ꯀꯩꯗꯧꯔꯕ? ꯅꯨꯡ ꯑꯣꯏꯅꯒ ꯊꯣꯡꯂꯝꯂꯤꯕ꯭ꯔꯣ? ꯅꯠꯇꯦꯗ ꯃꯣꯏ ꯃꯄꯥ꯫ ꯉꯁꯥꯏ ꯑꯩꯅꯅꯦ ꯉꯥ ꯇꯥꯎꯕ ꯈꯔ ꯊꯝꯂꯝꯕꯅꯦ, ꯑꯗꯣ ꯏꯁꯤꯡ ꯑꯆꯧꯕꯗ ꯃꯣꯔꯣꯛ ꯃꯌꯥꯏꯗ ꯊꯨꯗꯦꯛꯂꯒ ꯉꯥ ꯃꯇꯨꯝꯁꯤꯒ ꯃꯆꯨ ꯌꯥꯏꯉꯪ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯁ, ꯌꯥꯏꯅꯦ ꯏꯅꯥꯛꯈꯨꯟꯕꯤꯒꯤ ꯈꯨꯠꯁꯦ꯫ ꯃꯗꯨ ꯆꯥꯔꯕꯗꯤ ꯃꯃꯥ, ꯑꯩꯗꯤ ꯑꯍꯜ ꯃꯇꯝꯁꯤꯗ ꯌꯥꯝ ꯊꯨꯅ ꯅꯣꯡꯒꯥꯗꯧ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯁꯦꯜ ꯄꯥꯏꯕꯤꯅ ꯊꯣꯡꯕꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ꯫ ꯆꯥꯛꯇꯣ ꯑꯣꯛꯆꯥꯛꯇ ꯍꯥꯞꯂꯨꯔꯣ, ꯑꯗꯨꯒ ꯅꯧꯅ ꯑꯃꯨꯛ ꯊꯣꯡꯒꯠꯂꯨ ꯅꯪꯅ꯫ ꯅꯪ ꯈꯔ ꯋꯥꯔꯣꯅꯤꯀꯣ ꯃꯃꯥ꯫ ꯑꯣꯛꯆꯥꯛꯇ ꯍꯥꯞꯄꯗ ꯑꯣꯛꯀꯗꯣ ꯂꯣꯏ ꯁꯤꯗꯧ ꯃꯥꯜꯂꯤꯗ ꯃꯣꯏ ꯃꯄꯥꯁꯤꯗꯤ꯫ ꯑꯁ, ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯠꯄ ꯇꯥꯕꯅꯤꯅꯦ꯫ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯏꯅꯧ ꯅꯧꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯡꯂ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕꯗ ꯆꯥꯎꯕꯤꯗꯤ ꯃꯧ ꯑꯅꯧꯕꯤꯒꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯕꯤꯗꯨ ꯐꯤ ꯁꯨꯔꯤ꯫ ꯐꯗꯤ ꯃꯆꯥꯗꯨꯅ ꯆꯥꯛ ꯈꯔ ꯅꯣꯏꯔꯗꯨꯅ ꯐꯤ ꯆꯅꯥꯡ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯨꯠꯁꯨ ꯂꯦꯞꯇꯦ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯁꯥꯒꯤ ꯃꯐꯤ ꯐꯥꯎꯕꯗꯤ ꯁꯨꯖꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ꯫ ꯃꯤꯅꯥꯏ ꯑꯣꯜꯂꯦ ꯑꯩꯗꯤ, ꯃꯤꯅꯥꯏ꯫ ꯃꯣꯏ ꯃꯄꯥꯝꯗꯒꯤ ꯎꯠꯂꯛꯄ ꯑꯋꯟ ꯃꯤꯅꯥꯏꯁꯤꯡꯉꯥꯏꯅꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯧ ꯃꯥꯕꯨ ꯑꯩꯅ ꯏꯆꯥ ꯄꯤꯛꯄꯤ ꯆꯦꯟꯕꯗꯧꯅ ꯁꯨꯝ ꯁꯦꯕꯥ ꯇꯧ ꯂꯩꯅꯤꯁꯦ꯫ ꯄꯦꯜꯂꯦ, ꯑꯣꯛꯆꯔꯦ, ꯁꯦꯜ ꯄꯥꯏꯕꯤꯒ ꯑꯃꯠꯇ꯫ ꯑꯣꯔꯦ, ꯑꯩ ꯑꯣꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯏꯔꯨ ꯂꯨꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ, ꯑꯁꯦꯡ ꯑꯃꯥꯡ ꯘꯥꯠ ꯄꯥꯠꯅ ꯃꯔꯣꯜ ꯑꯃ ꯅꯥꯏꯗ꯭ꯔꯤꯕ꯫ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯤꯝꯇ ꯍꯦꯛ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯃꯋꯥ ꯅꯥꯏꯅꯤꯗꯤ ꯈꯪꯉꯤ, ꯌꯨꯝ ꯀꯨꯏꯅꯤꯗꯤ ꯈꯪꯗꯕꯤꯁꯦ ꯃꯁꯦ꯫ ꯍꯥꯏꯗꯨꯅ ꯐꯤ ꯑꯁꯨꯝ ꯁꯨꯔꯤꯉꯩ ꯀꯦꯊꯕꯤ ꯃꯥꯁꯨ ꯌꯦꯅꯈꯥꯗꯨꯗꯒꯤ ꯀꯣꯟ ꯁꯦꯒꯥꯏꯕ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯥꯡꯁꯪꯅꯦꯅ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯎ ꯑꯃ ꯌꯨꯡꯏ, ꯑꯗꯨꯒ ꯐꯛ ꯁꯦꯒꯥꯏꯕꯝꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯁ, ꯍꯩꯅꯗꯕꯅ ꯑꯩꯗꯤ꯫ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏꯁꯦ꯫ ꯏꯄꯥꯝꯗ ꯍꯟꯖꯅꯤꯡꯉꯦꯗ ꯑꯩ, ꯌꯨꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ꯫ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯔꯛꯄꯗ ꯆꯥꯎꯕꯤꯅ ꯆꯅꯥꯡ ꯃꯦꯠꯂꯤꯕꯗꯨ ꯎꯕꯗ ꯍꯦꯛꯇ ꯂꯥꯎꯏ꯫ ꯍꯅꯨꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯍꯥ? ꯆꯥꯎꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯌꯦꯡꯊꯣꯔꯛꯇꯨꯅ, ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯑꯩꯒꯤ ꯏꯟꯅꯐꯤꯗꯨꯕꯨ ꯆꯅꯥꯡ ꯑꯗꯨꯛ ꯌꯥꯝ ꯊꯥꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯐꯤ ꯁꯨꯕ ꯍꯩꯇ꯭ꯔꯒ ꯍꯩꯇꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯐꯤ ꯁꯨꯕꯤ ꯑꯃꯗ ꯁꯨꯍꯟꯅꯤꯗꯅ꯫ ꯑꯗꯨꯛ ꯌꯥꯛꯄ ꯆꯅꯥꯡꯗꯨꯕꯨ ꯊꯥꯔꯒ ꯑꯩꯗꯤ ꯐꯤꯗꯨ ꯀꯃꯥꯏ ꯏꯟꯗꯣꯏꯕ? ꯐꯤꯗꯣ ꯎꯄꯥꯛꯇꯧꯅ ꯂꯤꯡꯂꯒ ꯂꯩꯔꯅꯤꯌꯦ꯫ ꯏꯕꯦꯝꯃ, ꯆꯅꯥꯡꯁꯦ ꯀꯔꯤꯁꯨ ꯌꯥꯝ ꯅꯣꯏꯗ꯭ꯔꯤꯅꯦ꯫ ꯅꯪ ꯌꯥꯝ ꯈꯪꯂꯒꯅ ꯅꯪ ꯍꯦꯛ ꯁꯨꯔꯨꯔꯣꯗꯅꯁꯦ, ꯁꯨꯔꯔꯣ꯫ ꯏꯁ, ꯀꯔꯤ? ꯑꯩ ꯂꯣꯏ ꯎꯍꯧꯏ, ꯅꯆꯤꯟ ꯊꯤꯅꯨ ꯍꯅꯨꯕꯤ, ꯍꯟꯗꯣꯛꯑꯁꯤ ꯑꯩ ꯌꯦꯡꯒꯦ꯫ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯆꯥꯎꯕꯤꯕꯨ ꯁꯠ ꯏꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯤꯗꯨ ꯌꯦꯡꯏ꯫ ꯏꯁ, ꯑꯃꯥꯡꯁꯪ ꯆꯪꯂꯨꯕꯤ ꯃꯥꯅ ꯃꯐꯤꯁꯤꯁꯨ ꯇꯨꯝꯊꯣꯛꯇ ꯑꯩꯉꯣꯟꯗꯒ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯤꯅꯤꯁꯦ꯫ ꯅꯪ ꯅꯐꯤꯁꯨ ꯇꯨꯝꯊꯣꯛꯇꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯏꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯦ?
ꯀꯩꯅꯣ ꯑꯃꯥꯡꯁꯪ ꯆꯪꯂꯨꯔ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯄꯥꯝꯗꯗꯤ ꯑꯃꯥꯡꯁꯪꯗꯒꯤ ꯊꯣꯔꯛꯄꯗ ꯀꯅꯥꯝꯇ ꯐꯤ ꯇꯨꯝꯊꯣꯛꯅꯗꯦ ꯅꯪ ꯀꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯅꯣ ꯍꯅꯨꯕꯤ ꯃꯁꯤꯂꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯦ ꯋꯥꯔꯛꯇꯕꯤ ꯅꯌꯨꯝꯗ ꯇꯧꯔꯛꯄꯗꯣ ꯅꯪ ꯃꯐꯝ ꯑꯁꯤꯗꯁꯨ ꯁꯨꯝ ꯇꯧꯕꯗꯤ ꯀꯅꯥꯅ ꯍꯧꯅꯒꯦꯅꯦꯍꯦ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯕꯤ ꯑꯣ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝ ꯈꯪꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯅꯨꯕꯤ ꯑꯃꯥꯡꯁꯪ ꯆꯪꯂꯒ ꯅꯥꯄꯤ ꯇꯨꯝꯗꯣꯏ ꯁꯔꯨꯛꯅꯦ ꯅꯈꯨꯠꯇꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯝꯇꯣꯛꯎ ꯏꯃꯥꯅ ꯌꯥꯝ ꯑꯁꯦꯡꯗꯤ ꯁꯥꯖꯔꯤꯗꯣ ꯅꯕꯨꯛꯇꯨꯗ ꯑꯃꯥꯡꯕ ꯌꯥꯎꯕꯅꯤ ꯀꯥꯎꯅꯨ ꯍꯦ ꯌꯨꯝꯕꯥꯟꯂꯣꯟ ꯈꯪꯗꯕꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯍꯩꯇꯕꯤ ꯆꯥꯛꯈꯨꯝ ꯆꯪꯗꯕꯤ ꯃꯧ ꯅꯨꯄꯤꯅ ꯑꯁꯦꯡ ꯑꯃꯥꯡ ꯉꯥꯠ ꯄꯥꯠ ꯅꯥꯏꯗ꯭ꯔꯕꯗꯤ ꯂꯟ ꯊꯨꯝ ꯆꯪꯂꯣꯏꯅꯦꯍꯦ ꯈꯪꯂꯕ꯭ꯔꯥ ꯑꯣ ꯑꯁꯦꯡ ꯑꯃꯥꯡ ꯌꯥꯝ ꯈꯥꯏꯕꯗꯨꯒꯤꯔꯣ ꯏꯃꯥ ꯍꯣꯏꯅ ꯑꯁꯨꯛ ꯂꯥꯏꯔꯤꯁꯦ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗꯕ ꯏꯄꯥꯝꯗꯨꯗꯤ ꯑꯣꯟꯊꯣꯛ ꯏꯅꯥ ꯈꯨꯟꯈ꯭ꯔꯦꯕꯨ ꯁꯩꯇ ꯈꯪꯖꯔꯝꯃꯅꯤ ꯅꯁꯥꯃꯛꯁꯨ ꯈꯪꯖꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯄꯥꯝꯖꯗ꯭ꯔꯦ ꯏꯅꯥ ꯈꯨꯟꯕꯒ ꯄꯥꯝꯗ꯭ꯔꯦ ꯄꯦꯜꯂꯦ ꯈꯥꯔꯤ ꯑꯣꯛꯑꯦ ꯑꯣ ꯑꯗꯨꯅꯔꯥ ꯂꯥꯏꯔꯕꯤ ꯅꯃꯧ ꯑꯍꯟ ꯇꯥꯟꯊꯣꯛꯂꯒ ꯅꯆꯥꯅꯨꯄꯥ ꯂꯨꯈꯥꯛ ꯑꯁꯦ ꯄꯥꯈꯪ ꯁꯥꯔꯒ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯈꯤꯕꯗꯣ ꯑꯩꯒꯤ ꯏꯁꯨꯝ ꯈꯔ ꯐꯪꯖꯔꯗꯤ ꯍꯥꯏꯅ ꯍꯟꯅꯨꯕꯤ ꯅꯪꯅ ꯇꯧꯕꯗꯣ ꯑꯩ ꯂꯣꯏ ꯎꯏꯀꯣ ꯀꯔꯤ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯅꯔꯜ ꯆꯥꯔꯗꯅ ꯅꯆꯤꯟꯗꯣ ꯊꯠꯀꯦꯗꯣ ꯅꯪ ꯆꯥꯗꯕꯒꯤꯔꯣ ꯅꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯔꯤꯗꯣ ꯍꯅꯨꯕꯤ ꯁꯤꯗꯤꯅꯦ ꯅꯪꯅ ꯄꯤꯕ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯧ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯕꯒꯤ ꯅꯪꯅ ꯄꯤꯕ ꯈꯪꯂꯕ꯭ꯔꯥ ꯀꯦꯊꯕꯤ ꯀꯔꯦꯝꯅꯅ ꯅꯃꯥꯏꯗꯨꯕꯨ ꯅꯤꯡꯒꯣꯡꯗ ꯄꯥꯟꯕ꯭ꯔꯣ ꯍꯅꯨꯕꯤ ꯅꯪꯕꯣ ꯑꯩꯅ ꯁꯅꯥꯗꯣ ꯄꯤꯅ ꯄꯤꯅ ꯅꯉꯛꯁꯝꯗꯁꯨ ꯁꯤꯅ ꯅꯪꯒꯤ ꯅꯔꯜ ꯀꯔꯤ ꯆꯥꯏ ꯀꯥꯏꯅꯒ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯅꯪꯒꯤ ꯂꯤꯛ ꯃꯇꯠꯁꯦ ꯑꯩ ꯄꯥꯝꯗꯦ ꯁꯤꯅꯤꯡꯗꯦꯁꯦ ꯂꯧꯖꯈꯨꯑꯣ ꯁꯤꯕꯤꯔꯣꯏ ꯁꯦ ꯂꯧꯖꯧꯁꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯉꯛꯁꯝꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯄꯠꯄꯠ ꯊꯥꯗꯣꯛꯇꯨꯅ ꯂꯪꯊꯣꯔꯛꯏ ꯂꯤꯛ ꯑꯗꯨꯕꯨ ꯈꯨꯟꯖꯤꯜꯂꯒ ꯀꯦꯊꯕꯤ ꯎꯁꯤꯠꯇ ꯂꯥꯎꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯍꯣ ꯀꯦꯠꯂꯦ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯁꯤꯕꯤꯅꯨ ꯑꯩꯒꯤ ꯂꯤꯛꯀꯁꯦ ꯏꯔꯜꯅꯦ ꯏꯔꯜ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯁꯤꯕꯤꯅꯨ ꯆꯥꯎꯕꯤ ꯆꯥꯎꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯒ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯃꯣꯏꯔꯥꯡꯕ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯑꯣ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯂꯧꯁꯤꯟꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯅꯥ ꯈꯨꯟꯕꯤ ꯅꯃꯧꯗꯣ ꯍꯧꯖꯤꯛꯇꯤ ꯍꯨ 8 ꯈꯥꯔꯩꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯀꯨꯟꯗꯥ ꯂꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯑꯩ ꯌꯥꯝ ꯀꯥꯏꯀꯣ ꯈꯟꯅꯕ ꯑꯝꯇ ꯍꯧꯕꯤꯔꯛꯈꯤꯅꯨ ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯗꯕ ꯀꯔꯃꯅꯤ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯀꯨꯝꯍꯩ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯌꯧꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯗꯣꯔꯤ ꯃꯣꯏ ꯃꯄꯥ ꯃꯁꯤꯒꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗꯕꯤ ꯆꯥꯛꯈꯨꯝ ꯆꯪꯗꯕꯤ ꯃꯧ ꯑꯁꯦ ꯃꯁꯦ ꯃꯄꯥꯝꯅ ꯊꯨꯅ ꯊꯥꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯤꯕꯩꯕꯨ ꯃꯥꯅ ꯑꯃꯥꯡꯁꯪ ꯆꯪꯂꯨꯔꯒ ꯇꯞ ꯁꯣꯛꯂꯛꯏꯅꯤꯅꯦ ꯑꯣ ꯃꯤꯒꯤ ꯃꯌꯨꯝꯗꯗꯤ ꯑꯃꯥꯡꯁꯪ ꯆꯪꯂꯨꯕꯁꯦ ꯀꯔꯤꯁꯨ ꯐꯤ ꯍꯣꯡꯅꯗꯕꯅꯤ ꯑꯗꯨꯅꯅꯤ ꯏꯅꯥ ꯈꯨꯟꯕꯤ ꯅꯃꯧꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯩꯗꯧꯒꯤ ꯆꯧꯕꯤ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯃꯄꯥꯝꯗꯨꯗ ꯇꯧꯕꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯉꯁꯤ ꯑꯩꯅꯅꯦ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯈꯤꯁꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯨꯗꯠꯍꯟꯒꯦ ꯈꯪꯉꯦꯕ ꯑꯣ ꯀꯥꯟꯅꯔꯣꯏꯌꯦ ꯄꯥꯈꯪ ꯐꯥꯔꯐꯥꯎ ꯃꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯏꯅ ꯁꯥꯡꯅ ꯀꯨꯞꯇꯨꯅ ꯊꯝꯂꯛꯄ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯧꯒꯤ ꯐꯅꯦꯛꯅ ꯑꯃꯨꯛ ꯀꯨꯞꯈ꯭ꯔꯕꯅꯤ ꯁꯅꯥ ꯑꯇꯣꯞꯄ ꯅꯃꯧ ꯏꯅꯥ ꯈꯨꯟꯕꯤꯒꯤ ꯈꯨꯗꯣꯝꯕꯤꯗꯅꯦ ꯎꯪꯈ꯭ꯔꯕꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯟꯅꯖꯔꯝꯕ ꯃꯅꯤ ꯃꯧꯗꯣ ꯉꯁꯤꯗꯤ ꯎꯅꯕ ꯌꯥꯔꯛꯇ꯭ꯔꯦ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯅ ꯆꯤꯛꯅꯔꯛꯂꯤ ꯆꯥꯎꯕꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯊꯔꯛꯏ ꯑꯣ ꯃꯊꯤꯕꯣꯡ ꯆꯥꯗꯣ ꯊꯛꯏ ꯍꯥꯏꯔꯗꯤ ꯀꯣꯜꯂꯨꯈꯥꯛꯁꯤꯗꯁꯨ ꯃꯁꯤꯗꯁꯨ ꯄꯨꯁꯤꯜꯂꯝꯕ ꯌꯥꯏꯗꯅ ꯊꯛꯈꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯉꯥꯟꯊꯣꯏꯗꯅ ꯊꯝꯂꯝꯒꯅꯤ ꯌꯥꯝ ꯂꯦꯝꯕꯗꯧꯅ ꯃꯊꯤꯕꯣꯡ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯤꯁꯨ ꯍꯅꯨꯕꯤ ꯑꯩꯅꯅꯦ ꯀꯥꯏꯗ ꯂꯩ ꯍꯥꯏꯅ ꯊꯤꯗꯅ ꯐꯦꯡꯉꯤ ꯇꯧꯔꯤꯕ ꯆꯥꯟꯅꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤ ꯑꯩꯗꯤ ꯆꯥꯟꯅꯔꯣꯏꯗꯧꯔꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯤꯅꯥ ꯌꯥꯝ ꯃꯥꯟꯁꯤꯜꯂꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯦꯛ ꯂꯪꯕ ꯂꯥꯛꯇ꯭ꯔ ꯂꯪꯒꯦꯕ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯀꯥꯏꯌꯨ ꯊꯨꯒꯥꯏꯒꯦꯕ ꯃꯊꯤꯕꯣꯡ ꯆꯥꯛ ꯑꯁꯦ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯕꯤꯗꯅ ꯑꯃꯨꯟꯕ ꯑꯃ ꯄꯤꯖꯔꯦ ꯍꯥꯏꯔꯗꯤ ꯅꯣꯡꯃꯇꯁꯨ ꯃꯁꯥꯅ ꯈꯪꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯦ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯑꯃꯨ ꯍꯥꯏꯕꯅꯤ ꯇꯧꯗꯦ ꯂꯪꯊꯣꯛꯀꯦ ꯄꯨꯈꯝꯒꯁꯦ ꯂꯥꯛꯇ꯭ꯔ ꯂꯪꯒꯦ ꯃꯁꯤꯗꯤ ꯑꯁ ꯐꯔꯩꯅꯤ ꯄꯦꯜꯂꯦ ꯊꯃꯣꯏꯒꯁꯦ ꯄꯦꯜꯂꯦ ꯆꯥꯎꯕꯤꯅ ꯑꯁꯨꯝ ꯀꯣꯜꯂꯤꯛ ꯂꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯀꯦꯊꯕꯤ ꯆꯥꯎꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯍꯥꯏꯕꯤ ꯍꯅꯨꯕꯤ ꯅꯪꯅ ꯂꯥꯛꯇꯅ ꯂꯪꯂꯤꯕꯗꯣ ꯀꯅꯥꯒꯤ ꯀꯣꯟꯅꯣ ꯃꯗꯨ ꯑꯩꯒꯤ ꯑꯑꯣꯟꯄꯣꯠ ꯅꯠꯇ꯭ꯔꯣ ꯍꯅꯨꯕꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯤꯞꯐꯝ ꯊꯣꯛꯄ ꯐꯃꯨꯡ ꯀꯣꯛ ꯐꯥꯏ ꯆꯨꯖꯥꯛ ꯀꯥꯕꯗꯨꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯑꯩ ꯃꯩ ꯆꯥꯛꯂꯤꯕꯅꯤ
ꯃꯩ ꯆꯥꯛꯂꯤꯉꯩꯗꯅꯦ ꯊꯥꯎ ꯍꯩꯔꯒ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯀꯔꯤꯒꯤ ꯃꯩ ꯆꯥꯛꯄ ꯀꯔꯤ ꯊꯥꯎ ꯍꯩꯕꯅꯣ ꯍꯧꯖꯤꯛ ꯏꯃꯥꯅ ꯂꯪꯊꯣꯛꯈ꯭ꯔꯤꯕ ꯑꯩꯒꯤ ꯀꯣꯜꯂꯤꯛꯇꯣ ꯌꯥꯝꯗꯅ ꯈꯨꯜꯂꯨꯁꯨ ꯆꯠꯂꯣ ꯆꯠꯂꯣ ꯈꯨꯜꯂꯨꯁꯨ ꯍꯥꯏꯕꯅꯤ ꯍꯅꯨꯕꯤ ꯍꯦ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯤ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯌꯨꯝꯁꯤꯗ ꯀꯣ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯅꯃꯥꯏꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯍꯩꯔꯕ ꯈꯨꯕꯥꯛꯁꯤꯡ ꯊꯥꯎꯔꯥ ꯍꯥ ꯅꯪ ꯊꯥꯎꯔꯣ ꯀꯔꯤ ꯑꯩ ꯐꯨꯒꯤ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯆꯥꯎꯕꯤ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯍꯥ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯆꯠꯂꯣ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯀꯦꯕꯗꯣ ꯅꯄꯥꯝꯅ ꯍꯜꯂꯒ ꯀꯦꯔꯨꯁꯨ ꯃꯁꯦ ꯑꯩꯒꯤ ꯏꯌꯨꯝꯅꯤ ꯁ꯭ꯋꯥꯏꯁꯦ ꯅꯪꯒꯤ ꯀꯦꯐꯝ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯀꯦꯊꯕꯤ ꯑꯣ ꯈꯣꯡꯈꯣꯏ ꯀꯞꯇꯨꯅ ꯂꯥꯎꯏ ꯍꯣꯏ ꯅꯨꯄꯥ ꯅꯪ ꯇꯥꯗ꯭ꯔꯣ ꯅꯨꯄꯥ ꯇꯥꯗ꯭ꯔꯃꯤꯍꯦ ꯅꯅꯥꯗꯨ ꯌꯩꯁꯤꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯅꯃꯥ ꯍꯅꯨꯕꯤꯅ ꯑꯩꯕꯨ ꯐꯨꯔꯤ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯍꯥꯠꯇꯣꯛꯑ ꯂꯥꯛꯑꯣ ꯅꯨꯄꯥ ꯑꯃꯨꯛꯇ ꯅꯨꯄꯥ ꯂꯣꯌꯨꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯝꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯀꯦꯊꯕꯤ ꯑꯁ ꯇꯣꯛꯑꯣ ꯌꯥꯔꯤꯁꯦ ꯅꯃꯥꯏꯗꯨꯁꯨ ꯈꯣꯏꯅ ꯆꯤꯛꯄꯗꯧ ꯄꯣꯝꯃꯤ ꯇꯧꯔꯤꯗꯣ ꯂꯥꯛꯑꯣ ꯅꯀꯣꯛ ꯆꯤꯛꯑꯃꯅꯤ ꯀꯣꯛ ꯅꯝꯕꯤꯒꯦ ꯂꯥꯛꯑꯣ ꯍꯦ ꯅꯨꯄꯥ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤ ꯅꯃꯥ ꯍꯅꯨꯕꯤꯁꯦ ꯍꯥꯠꯇꯣꯛꯑꯕ ꯑꯃꯨꯛꯇ ꯑꯁ ꯀꯦꯊꯕꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯏꯃꯥ ꯍꯥꯠꯇꯣꯏꯅꯣ ꯅꯪꯁꯤꯗꯤ ꯏꯃꯥꯒꯤ ꯂꯣꯌꯨꯝꯕ ꯅꯪꯁꯦ ꯏꯃꯥꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ ꯏꯃꯥ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯒꯦꯔꯥ 30 ꯅꯥꯎꯄꯨꯒꯦꯔꯥ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯀꯦꯊꯕꯤꯗꯤ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯆꯦꯟꯕ ꯉꯝꯃꯤ ꯏꯃꯥꯗꯤ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯀꯦꯊꯕꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯖꯔꯤꯕ ꯁꯥꯎ ꯌꯥꯗꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯆꯤꯟꯃꯛꯅ ꯑꯗꯨꯃꯛ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯀꯣ ꯉꯁꯤꯗꯤ ꯆꯥꯎꯕꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝ ꯈꯔꯅ ꯂꯩꯈ꯭ꯔꯦ ꯈꯪꯂꯛꯄꯗ ꯋꯥꯈꯜ ꯇꯥꯔꯛꯂꯕꯣꯏ ꯃꯥꯒꯤ ꯃꯧ ꯑꯍꯜ ꯂꯥꯟꯖꯗ꯭ꯔꯕꯤ ꯀꯨꯟꯊꯥꯂꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯂꯕꯗ ꯆꯥꯎꯕꯤ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯜꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯁꯨꯁꯨ ꯀꯞꯂꯛꯂꯝꯃꯤ ꯀꯦꯊꯕꯤꯅ ꯑꯩ ꯌꯨꯝꯁꯤ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩ ꯉꯁꯤꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯍꯦ ꯅꯨꯄꯥ ꯅꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯞꯄꯧ ꯅꯪ ꯀꯨꯞꯄꯣ ꯀꯗꯥꯏ ꯑꯩꯅ ꯄꯤꯕ ꯁꯅꯥꯒꯤ ꯂꯤꯛꯀꯥꯗꯣ ꯄꯤꯔꯣ ꯑꯩ ꯆꯠꯂꯤ ꯏꯄꯥꯝꯗ ꯅꯪ ꯂꯥꯛꯅꯤꯡꯉꯗꯤꯅꯦ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯨ ꯂꯥꯎ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯌꯨꯝꯗꯅꯦ ꯌꯥꯎꯪ ꯏꯜꯂꯒ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯂꯣꯌꯨꯝꯕꯒꯤ ꯃꯉꯛ ꯁꯝꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯄꯠꯊꯗꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯁꯅꯥꯗ ꯁꯣꯛꯄꯗꯨꯁꯨ ꯀꯦꯊꯕꯤꯕꯨ ꯇꯥꯟꯅꯈꯤ ꯀꯦꯊꯕꯤ ꯉꯥꯏꯈꯣꯅꯦ ꯅꯪ ꯆꯠꯂꯁꯨ ꯂꯤꯛꯇꯨꯗꯤ ꯄꯨꯈꯤꯅꯨꯗꯅ ꯉꯥꯏꯈꯣ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦꯕ ꯀꯦꯊꯕꯤ ꯃꯆꯥ ꯃꯧ ꯆꯠꯈ꯭ꯔꯕꯗ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯃꯣꯔꯥꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯆꯥꯎꯕꯤ ꯑꯄꯪꯕꯤꯅ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯏꯉꯪꯅ ꯁꯤꯟꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯕꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯁꯤꯜꯅ ꯂꯩꯕꯈꯛ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯂꯟꯊꯨꯝ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯖꯕꯤ ꯆꯥꯎꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯃꯧ ꯑꯍꯜ ꯀꯨꯟꯗꯥꯂꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯦꯟꯈꯤ